Laija pathau lakani haibaduda tanbana loiri. Unaningde tasingna. Unaraga karamba marida wari sagani khangde. Laijana ungduna tumin leiringai malangi kol amuk shulai. Kadaidano karamba roomdano hangduna laklibado yoksilakpa khanghaude. Pathau makutta acha athak pochai hapa khau amasu pairei. Laijadi pathau laklibado hangatnasu yinglakte. Tumin nonthaduna lei. Mataududa pathausu hek kauba ngamdraduna haifet yenglaga pairakliba polythene bag to malangdapi. Janaba khara leirakpani. Ngarangdagi kaisu charamdong mande. WhatsApp ti tawrabo. Ahoy tawre. Laija chaba yaba kai kaino khara chasilo lao. Damalang ai kaisu chaningde. Nang ngarangdagi chaksu chadri haido. Yani ai ising amta leirukhigi. Laijana ising leibagi tanja lauduna thoke tawbaduda pathausu tahan haire. Ising su yorakpani. Leirudrasu yani. Se. Ising bottle do makhum hangdokduna Laija da pi. Upai leite Laija. Ising do lauraga khara thai. Malang na pathau da yengduna ingit tawraga haire. Lehoba yagadro. Pathausu yani haibagi mawongda makok do nomduna ingit tawre. Malang na Laija da onsinduna. Laija tansi chatho. Ai la ingai sida jinglembigi hidagam ta laurukigi. Hoi. Malang su thokre. Laija ga pathauga chair pareng thari paduda famduna le. Pathau na tapna hairei. Khara chasalo. Adumai tawradi yararoi. Chaningde. Sem su yaubani. Se atai chaningdrasu sem sidi chasalo. Chaningde haiba. Laija. Ine ke shutawro. Ekoi mayam leirisidi. Nang su nasado amuk solaga leiradi ine na nungai kidro. Aduna nasado kandaba yadabani. Laija pathau na piriba semdo tapna lawi adubu chabadi chade. Pathau su hek lakpadagi Laija bu yengba lepte kari pami kari watli pakhachana yengsinbiri. Ai coffee lauraura. Coffee tha adi nasado kharate khatkani. Thakningde. Ngarangdagi chaksu chade hai. Aina wakhal nungaitraga chakta tainaganu haiba natro. Mamagi khanbada pukning nungsiduna leiringai matamsida pathauna magi damak yamna khanjaba mawongda hairakpasida Laija mabukning nungsiduna mapi ira chel. Tomin nonthaduna makhutna pairiba semduda khubina nanduna le. Pathausu mataudu ngasaidagi yenglibani tapna amuk haire. Semdu khaibiura. Kaidagi thangna. Hangnare loirine leinaramni. Yarani. Kainomtadi chasanba phabani. Sangom lauraura. Thakningde. Mataudo karamba mari leibagi aduk nungsinaba manba mawongda aduk nakna loinabanu mikuptuda. Hanagi mataugum Laija marai macha macha tauri pathausu themli wahang amata hangda. Nungsibi mabu yengsinjabani kadaida kari haiduna. Mana wabada hena wajabani. Harauba matamda hena harauba pokjabani. Maisana chak theklaba punsi leimaida. Laijana araiba lingjel puthokduna naitom hingliba punsido urum naiba magul khangba upal amagi ukhada ngaihak hakchik langjabani. Punsigi achum aral ngaihak na thaiduna. Adubu Laijagi kol lakpaduna marak thatkre. Kanagi kol no yenglubada Laija khangtan tali. Pathau da sumamito tumin yinglai. Adubu paikhatta yada paikhatli. Hello? Room number 36 da. Yaranida. Ahoy. Pathau hanagi matam oirabadi kanagi kol no haiduna wari makha chathagani. Adubu mikup sidadi machil lomle. Hangba ngamdre. Laijana su tamlakte. Adubu khangningbadi poktaba natte. Jingnaba amasu phaurai mihulsu khangchong chong maramdi khangda. Chair mari samnana tharibado anido nakal nakal da phamli. Hoi mai amata haina khidre ngaihakti. Tanjaduda Laijagi phone do amuksu call lai. Pathau nakchektagi mamaidi leithokta michi na haifeti yengi. Adubu safe tawriba mingdo yenghauba nangde. Laijana paikhatkibana hale. Pathau na Laijana wari sanaribado michi na tumin yenglingai nakaldagi thoibana.
ꯑꯩꯗꯤ ꯁꯣꯝꯗ ꯊꯤꯔꯨꯏꯅꯤ ꯑꯗꯨꯏ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯀꯩ ꯆꯥꯔꯒꯦ ꯆꯥꯅꯕ ꯄꯨꯔꯛꯑꯦ ꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯊꯣꯏꯕꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯎꯠꯂꯤꯕ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯄꯥꯊꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯥꯊꯧꯗꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯕ ꯐꯥꯎꯕ ꯃꯥꯟꯗꯦ ꯃꯇꯧꯗꯨ ꯊꯧꯁꯥꯗꯅ ꯐꯝꯂꯤꯕ ꯃꯇꯧꯗꯨꯗ ꯂꯥꯏꯖꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯝꯗꯧꯅ ꯇꯥꯛꯀꯅꯤ ꯈꯟꯖꯥꯟꯅꯔꯤ ꯀꯔꯝꯅꯁꯨ ꯇꯥꯛꯀꯅꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯍꯥꯏꯅꯕ ꯃꯤꯅꯤ ꯍꯥꯏꯅ ꯂꯝꯂꯥꯟꯕ ꯃꯥꯕꯨ ꯊꯋꯥꯏ ꯄꯥꯟꯗꯕꯤꯅꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯜꯍꯟꯅꯤꯡꯗꯦ ꯄꯨꯟꯁꯤ ꯂꯝꯕꯤꯅ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯇꯣꯏꯅ ꯂꯣꯏꯅꯗꯕ ꯃꯤꯁꯛ ꯑꯣꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯈꯜꯂꯨꯗꯕ ꯑꯣꯏꯕꯒꯤꯔ ꯃꯥꯒꯤ ꯋꯥꯔꯕ ꯄꯨꯡꯐꯝꯗ ꯅꯤꯡꯁꯤꯡꯂꯨꯗꯦ ꯊꯣꯏꯕꯕꯨ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯋꯥꯔꯧꯈꯤꯗꯅꯕ ꯃꯑꯣꯡꯗ ꯈꯨꯝꯂꯩ ꯏꯊꯟꯇ ꯅꯠꯇꯦꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯂꯩꯗ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯨꯡꯗꯗꯤ ꯑꯩꯕꯨꯁꯨ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯏꯅꯦꯒꯤ ꯃꯁꯥꯗꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯤ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ ꯄꯣꯊꯥꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯄꯥꯈꯠꯂꯅꯨ ꯅꯪꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯐꯅꯕ ꯁꯦꯟꯅꯒꯅꯤ ꯑꯅꯤꯗꯨꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯔꯤꯕ ꯃꯇꯧꯗꯣ ꯄꯥꯊꯧ ꯉꯁꯥꯏꯗꯒꯤ ꯈꯪꯁꯤꯟꯅꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯑꯃꯨꯛꯁꯨ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯠꯂꯤ ꯑꯗꯨꯕꯨ ꯐꯝꯂꯤꯕꯗꯣ ꯃꯆꯤꯗꯤ ꯂꯦꯡꯗꯦ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯀꯨꯆꯨ ꯑꯣꯜꯂꯦ ꯊꯃꯣꯏꯒꯤ ꯂꯩꯇꯥꯗ꯭ꯔꯕ ꯃꯤꯍꯨꯜꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯖꯁꯨ ꯄꯥꯊꯧꯕꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯊꯣꯏꯕꯗꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯄꯥꯊꯧꯗ ꯌꯦꯡꯁꯤꯜꯂꯨꯗꯦ ꯐꯝꯂꯤꯕꯗꯣ ꯂꯥꯏꯖꯒ ꯂꯥꯞꯅꯅ ꯐꯝꯂꯝꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯏꯐꯥꯎ ꯑꯣꯟꯁꯤꯟꯅꯗ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯍꯤꯗꯥꯛꯀꯤ ꯆꯦ ꯄꯨꯔꯛꯄꯗꯣ ꯄꯥꯊꯧꯅ ꯐꯠ ꯂꯧꯏ ꯑꯗꯨꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯗꯥꯛꯁꯦ ꯑꯩ ꯂꯩꯔꯨꯔꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯂꯩꯔꯨꯒꯦ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯊꯣꯏꯕ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯏꯖ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯍꯨꯝꯗꯣ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯏ ꯁꯤꯟꯊꯥ ꯑꯣꯏꯔꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯄꯥꯊꯧꯁꯨ ꯏꯉꯛꯉꯛꯏ ꯂꯥꯏꯖ ꯄꯥꯊꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯤꯟꯊꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯆꯦ ꯁꯤꯟꯊꯥꯁꯨ ꯄꯥꯊꯧꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯞꯅ ꯌꯦꯡꯕꯗ ꯅꯪ ꯃꯥꯜꯂꯦꯅ ꯆꯪꯂꯛꯄꯅꯤ ꯀꯅꯥ ꯀꯔꯤ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯉꯔꯥꯡ ꯄꯨꯈꯠꯂꯛꯄꯅꯤ ꯄꯥꯊꯧ ꯂꯩꯔꯝꯕꯗꯣ ꯁꯤꯟꯊꯥꯅ ꯂꯥꯟꯅ ꯈꯟꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯗꯥ ꯃꯂꯪꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯗꯥ ꯄꯥꯊꯧꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯑꯅꯥꯕ ꯍꯪꯕ ꯆꯪꯕꯤꯔꯛꯄꯅꯤ ꯊꯣꯏꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯄꯥꯊꯧꯁꯨ ꯃꯥꯒ ꯈꯪꯅꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯂꯥꯏꯖꯅ ꯃꯁꯛ ꯇꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯊꯣꯏꯕꯗ ꯑꯃꯨꯛ ꯈꯨꯜꯒꯤ ꯏꯕꯨꯡꯁꯤꯡꯅꯤ ꯗꯥ ꯃꯂꯪꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯏꯆꯦꯁꯤꯅ ꯗꯗꯥꯁꯤꯒꯤ ꯈꯪꯅꯕ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯊꯧꯁꯨ ꯁꯤꯟꯊꯥꯁꯨ ꯃꯁꯥ ꯈꯖꯤꯛ ꯂꯩꯗꯨꯅ ꯈꯣꯡꯐꯝ ꯁꯦꯝꯃꯤ ꯍꯥꯏꯍꯟꯅꯤꯡꯗꯕ ꯃꯑꯣꯡꯗ ꯊꯣꯏꯕꯅ ꯀꯔꯤꯁꯨ ꯈꯟꯗ ꯄꯥꯊꯧꯗ ꯃꯈꯨꯠ ꯁꯣꯛꯅꯕ ꯇꯤꯡꯊꯣꯔꯛꯏ ꯑꯣ ꯏꯌꯥꯝꯕ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦ ꯊꯣꯏꯕꯒꯤ ꯐꯖꯕ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯊꯧꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯅꯤꯗꯣ ꯈꯨꯠ ꯁꯣꯛꯅꯩ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯄꯥꯊꯧ ꯑꯩꯒꯤꯅ ꯊꯣꯏꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯑꯣ ꯏꯌꯥꯝꯕ ꯍꯣꯏ ꯂꯥꯛꯄꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯊꯧ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯅꯤ ꯊꯣꯏꯕ ꯁꯤꯟꯊꯥꯗ ꯑꯃꯨꯛ ꯂꯥꯏꯖꯅ ꯏꯆꯦ ꯀꯧꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯏꯆꯦ ꯀꯧꯖꯔꯒꯦ ꯃꯤꯡ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯩꯒꯤ ꯃꯤꯡ ꯁꯤꯟꯊꯥꯅꯨ ꯀꯧꯏ ꯁꯤꯟꯊꯥ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯋꯥꯈꯜ ꯂꯩꯅꯥꯅꯤ ꯏꯆꯦ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗꯤ ꯍꯥꯏꯔꯦ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯋꯥꯈꯜ ꯈꯔ ꯈꯟꯖꯤꯟꯕ ꯃꯤꯅ ꯈꯔ ꯍꯦꯟꯅ ꯅꯥꯒꯜꯂꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯗꯨꯝ ꯇꯞꯅ ꯀꯣꯛꯈꯤꯅꯤ ꯍꯣꯏ ꯏꯆꯦ ꯗꯔꯀꯥꯔ ꯇꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯛꯎꯀꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯇꯣꯞꯄ ꯊꯕꯛ ꯈꯔꯁꯨ ꯆꯠꯀꯗꯕ ꯂꯩ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯏꯆꯦ
ꯄꯥꯊꯧꯅ ꯑꯩꯁꯨ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯀꯗꯕꯅꯤ, ꯊꯣꯛꯃꯤꯟꯅꯔꯁꯤ. ꯑꯅꯤꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖꯥ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ. ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯊꯣꯏꯕꯗꯤ ꯂꯥꯏꯖꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯅꯨꯡ ꯌꯧꯅ ꯎꯕ ꯉꯝꯗꯦ. ꯑꯗꯨꯅ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤ. ꯄꯥꯊꯧꯅ ꯍꯤꯗꯥꯛ ꯄꯤꯔꯝꯂꯒ ꯍꯟꯖꯤꯜꯂꯛꯄꯗ ꯑꯅꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯝ ꯁꯝꯖꯤꯟꯅꯩ. ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯔꯛꯇꯦ. ꯆꯤꯌꯔꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯐꯝꯊꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯁꯤꯜꯂꯤ. ꯁꯦꯝꯗꯨ ꯈꯥꯏꯗ꯭ꯔꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯩ ꯊꯥꯡ ꯊꯤꯔꯒꯦ. ꯀꯗꯥꯏ? ꯂꯥꯏꯖꯥꯅ ꯌꯥꯔꯅꯤ ꯍꯥꯏꯕ ꯅꯪꯗꯦ. ꯊꯣꯏꯕꯅ ꯁꯦꯝꯗꯨ ꯂꯧꯗꯨꯅ ꯊꯥꯡ ꯊꯤꯕ ꯊꯣꯛꯈ꯭ꯔꯤ. ꯄꯥꯊꯧꯁꯨ ꯂꯥꯏꯖꯥꯁꯨ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯅꯗꯦ. ꯑꯗꯨꯕꯨ ꯃꯇꯧꯗꯨꯗ ꯈꯪꯂꯦ ꯄꯥꯊꯧ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ. ꯄꯥꯊꯧꯅ ꯇꯨꯃꯤꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯕꯗꯨꯗ ꯂꯥꯏꯖꯥ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯄꯥꯊꯧꯗ ꯑꯃꯨꯛ ꯌꯦꯡ, ꯅꯥꯀꯜꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ. ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯄꯗ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯄꯥꯊꯧꯒ ꯁꯤꯟꯊꯥꯒꯅ ꯌꯥꯝꯅ ꯅꯛꯅꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯈꯤꯕꯗꯣ. ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯄꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛ ꯅꯛꯅ ꯂꯣꯏꯅꯔꯝꯕꯗꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯌꯥꯗ ꯂꯥꯞꯅ ꯂꯩꯔꯝꯂꯤꯕ. ꯈꯜꯂꯨꯕꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯆꯩꯅꯥ ꯐꯥꯎꯏ. ꯊꯣꯏꯕ ꯑꯃꯨꯛ ꯇꯍꯥ ꯍꯟꯖꯤꯜꯂꯛꯏ. ꯑꯗꯨꯒ ꯊꯥꯡ ꯑꯝꯇ ꯌꯥꯎꯅꯔꯛꯇ꯭ꯔ ꯃꯥꯜꯂꯦ. ꯁꯦꯝꯗꯣ ꯈꯥꯏꯗ꯭ꯔꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ. ꯆꯥꯔꯨꯔꯅꯨ. ꯑꯩ ꯀꯣꯐꯤ ꯂꯧꯔꯛꯀꯦ. ꯀ꯭ꯔꯤꯝꯕꯟ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨꯒ ꯆꯥꯅꯕ. ꯏꯌꯥꯝꯕꯒꯤꯁꯨ ꯂꯧꯔꯛꯀꯦ. ꯊꯣꯏꯕ ꯑꯃꯨꯛꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯑꯅꯤꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯈꯨꯝꯗꯦ ꯊꯣꯏꯕꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯊꯧꯅ ꯂꯥꯏꯖꯥꯗ ꯋꯥꯔꯧꯕ ꯈꯣꯟꯊꯣꯛ ꯑꯃꯗ ꯍꯥꯏꯔꯛꯏ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯔꯤꯅꯣꯃ ꯆꯥꯁꯤꯜꯂꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯄꯤꯖꯕꯤꯕ ꯉꯥꯏꯕ ꯑꯣꯏꯔꯦ. ꯄꯥꯊꯧꯒꯤ ꯀꯣꯠꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯥ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯄꯥꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ. ꯂꯥꯝꯗ꯭ꯔꯁꯨ ꯌꯥꯕꯖꯥꯠꯅꯤ. ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯅꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯊꯃꯣꯏꯗꯨ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯥꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯂꯥꯏꯖꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯀꯅꯨ ꯌꯥꯗ꯭ꯔꯦ. ꯑꯗꯨꯕు ꯅꯨꯡꯁꯤꯕ ꯋꯥꯍꯩꯒꯤ ꯃꯍꯨꯠꯇ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗ ꯈꯨꯝꯂꯛꯏ. ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗ ꯀꯔꯤ ꯀꯥꯏꯔꯒꯦ? ꯂꯩꯕꯤꯔꯛꯇꯕ ꯌꯥꯗꯦꯁꯨ ꯍꯥꯏꯈꯤꯗꯦ. ꯆꯥꯅꯤꯡꯕ ꯃꯤꯗ ꯄꯤꯖꯔꯨꯆꯣ. ꯁꯦꯜ ꯇꯤꯡꯅꯅꯤ ꯂꯩꯔꯛꯏꯗꯣ. ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯒꯅ ꯂꯪꯊꯣꯛꯈ꯭ꯔꯒꯦ. ꯀꯅꯥꯅ ꯂꯩꯔꯛꯄꯅꯣ? ꯆꯥꯅꯤꯡꯕꯗꯣ ꯆꯥꯔꯣ. ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯕ ꯉꯝꯍꯧꯗꯦ. ꯄꯥꯊꯧ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯥꯅ ꯄꯨꯔꯛꯄ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟ ꯕꯦꯒꯇꯣ ꯇꯥꯞ ป้ꯥꯏꯗꯨꯅ ꯗꯁꯕꯤꯟꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯐꯝꯃꯤ. ꯃꯇꯧꯗꯨ ꯂꯥꯏꯖꯥꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯇꯧꯅꯤ. ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯈꯪꯍꯧꯗꯦ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯥꯊꯧꯅ ꯄꯤꯕ ꯁꯦꯝꯗꯣ ꯆꯥꯕ ꯍꯧꯈ꯭ꯔꯦ. ꯃꯄꯤꯁꯨ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ. ꯀꯞꯅ ꯀꯞꯅ ꯁꯦꯝꯗꯨ ꯆꯥꯔꯤ. ꯅꯛꯅꯕ ꯃꯤꯒꯤ ꯃꯐꯝꯗꯗꯤ ꯑꯁꯤ ꯄꯥꯝꯃꯤ, ꯑꯁꯤ ꯄꯥꯝꯗꯦ, ꯑꯁꯤ ꯆꯥꯅꯤꯡꯏ, ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯃꯤꯇꯣꯞꯀꯤ ꯃꯐꯝꯗꯗꯤ ꯄꯥꯝꯗ꯭ꯔꯁꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ, ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯆꯥꯕꯅꯤ. ꯄꯥꯊꯧꯕꯨ ꯉꯥꯏꯍꯥꯛꯇꯨꯗ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯑꯅꯛꯄ ꯃꯤꯅꯤ ꯈꯟꯗꯨꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏ ꯇꯧꯖꯕꯅꯤ. ꯊꯣꯏꯕꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯊꯣꯏꯅ ꯄꯥꯝꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ. ꯄꯨꯔꯛꯂꯤꯕꯗꯣ ꯂꯧꯁꯤꯟꯗ ꯌꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯊꯧꯒꯤ ꯃꯤꯠꯇꯗꯤ ꯂꯥꯟꯅ ꯎꯈ꯭ꯔꯦ. ꯃꯥꯅ ꯄꯤꯕꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩ. ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯅ ꯄꯤꯕꯅ ꯍꯔꯥꯎꯅ ꯂꯧꯏ ꯍꯥꯏꯗꯨꯅ ꯋꯥꯔꯧꯈꯤꯕꯅꯤ. ꯄꯥꯊꯧꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯥꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯑꯣꯏ ꯁꯦꯝꯗꯣ ꯐꯨꯟꯕ ꯃꯈꯩ ꯆꯥꯔꯤ. ꯃꯇꯧꯗꯨꯗ ꯄꯥꯊꯧꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯒ ꯃꯥꯂꯪꯒ ꯀꯣꯐꯤ ꯄꯨꯗꯨꯅ ꯆꯪꯃꯤꯟꯅꯔꯦ. ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯂꯪꯗꯤ ꯈꯪꯂꯦ. ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯈꯪꯗꯦ. ꯊꯣꯏꯕꯅ ꯂꯥꯏꯖꯥꯗ ꯂꯥꯏꯖꯥ ꯁꯦ ꯀꯣꯐꯤꯁꯤ ꯊꯛꯆꯤꯜꯂꯨ. ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯆꯥꯁꯤꯜꯂꯨ. ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ. ꯀꯩꯒꯤꯅꯣ? ꯈꯔꯗꯤ ꯆꯥꯁꯤꯜꯂꯨ. ꯑꯩ ꯁꯦꯝ ꯆꯥꯈ꯭ꯔꯦ. ꯌꯥꯔꯅꯤ. ꯁꯦꯡꯉꯕꯣ? ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯄꯥꯊꯧ ꯃꯤꯠꯆꯤꯅ ꯐꯥꯎ ꯌꯦꯡꯂꯨꯗꯦ. ꯑꯗꯨꯕꯨ ꯃꯅꯥꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ. ꯂꯥꯏꯖꯥꯅ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜꯗꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕꯗꯣ. ꯊꯣꯏꯕꯒ ꯃꯥꯂꯪꯒꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯄ ꯑꯣꯏꯔꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤ. ꯃꯥꯂꯪꯁꯨ ꯈꯪꯏ ꯊꯣꯏꯕꯒ ꯂꯥꯏꯖꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ. ꯑꯗꯨꯅ
marup pathaugi khallaga kupthana hanglaktre. Thoibada pathau na onsindona hairei. Aina iyambase ngasai ubadai kadaidano amadi ukhrena khalle. Hojiktada ningsingle nongma TV da ukibado. Pathau dandida nofet tawraga hairei. Khulthangnana leibagi nong phadok thengnabada ukibo oiramnida. Hoi, adusu oiramba yai. Iyamba, aishu lau uba mini. Aisu mathang chahidagidi chakhaw oina tharani. Aduga iyamba hoigida supply tawjagi. Yani. Lau suraga hingba aikhoigidi iyamba hoina tawbirise yamna laibak phabani. Aidi sarkargi thabak tawjade. Lairik ningthina tamhaudabana lau suraga san loiraga leijabani. Masisu wakhal-budi ingida. Hoi, punsise sel khaktana su yaba nateda. Wakhal pukning ingna hingba haibasisu maru oibani. Hoi yamba. Laijadi warido changde mathanta nakal amada yengduna le. Thoibana sariba mayamdo pathausu thawoina taba nate. Adubu nipasida kamdauna laijana yaribano khanbada chamamnaba amadi pokli. Maraktuda malangna Bhai nang kayam kuina leithaba yani yaradi khara leiro. Pathauna paukhumdo piba nangde laijana yani hanbikro imagi mabung mamasu pau haikre ngahak leiraga yoraklani. Pathau mong hada laijana nganglibado tasinada malangda khumlei. Ai thabak leite ai leiragi. Adudi phare. Pathau thoibada onsenduna hairei. Thoiba haiba natro nangi mingdo. Hoi mani iyamba. Nangdi karida lake. Basta lai. Adudi malangi gari sida nakhoi ani hanminakro. Pathau na silibado laija mamit mana langthoktu na tari. Thoiba bu chatkino haibasu hainingde. Laibasina hena dum wai chilli khalibani. Aduga amuksu pathau na mahak lehaurani hairibado yaningde. Adubu kamdau na animak chathankhini khanbada matha sare. Khanghai khangjinda hairei. Yarani ye. Nakhoi amta lehaurasu yarani. Mamasu laani. Laijagi wahaido wahanthok khangdaba thoibana hairei. Laija nathanta leibadi nungairoye. Mi amaga leibana phani. Yamba hoi thabak leirasu ai oina lehau hairasu lehauge. Pathau na fathatuna khumlai. Yarani ai leidoini. Hoi adudi yam nungaijare. Malanga thoibaga thindok luraga amuk changlaktuna hanagi phamduda amuk phamduna laikre. Laija tawpham chapham khangdre. Sorsu ipun pulli. Pathau laija bu tattana yengli wadi amata ngangnade anido. Ngahak leiraga nurse amana mama do hawalakli haina paw tamlare. Mama gi manakta changbado pathau su changge tawi adubu laijana changlakano haibadagi changdre. Maram yami laijana pathau bu changlakano haibagi maram. Pathau su gyan taduna changdre. Mama gi wakhal nungainaba wari kaya liraga Mama bu doctor ge advice matung inna chak ising pizaraga hidak pizaduna amuk pathahale. Mayam do pathau na loina mapandagi chelibani. Mama gi seba loiraga masu chak charukhige hairamlaga thoglei. Mama su hidaki maninne mamit uisinduna amuk tumtha hauri. Laija yamna tallabani pathau ga leiminaribado. Tande mande thoglakpado pathau na uraduna manak changsili. Ine bu chakayam chakhige. Khara chai yamna di chade. Hojik di kamdau hauri masado. Hidaki manina tum thakre. Adudi ibani su kaino macharusi. Ai chaningdre. Imagi anabasida achinba thabak kaya su loina soiramlani. Hankhinaba tawbiro. Aina haloi hairadi. Pathau gi wahaiduda laija pathau da yengkhalai. Nasaidagi hojikna ahanbani. Laija na pathau ga mitka mitchana nena tana yenglakpa. Kaplu bagini tumda bagini wakhal naga wabani. Mamai mamitsu ipompom. Haining tana yenglakpa mit yengdo thamoi huna yenglakpa mit yeng oi bagira. Nung siraroi sauraga adum leiragi. Laibakta tamlamdabini haina khankrabani adubu ngamdre. Manaktagi lapthok na thamning basu phaude. Laijagi awaba maisa langba apha phatta achum aral pumba pathau na puning bagi wakhal ka hen phaure. Laijana chumjing leptuna leibaduda haire. Lao gari mapanda khamlam. Ai chatlaroi. Nang su hankro. Laija
ꯑꯩꯅ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯗꯨꯔ? ꯊꯥꯡꯒꯠꯂꯒ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎ ꯄꯨꯕꯗꯨꯔ? ꯅꯠꯇ꯭ꯔꯒ ꯅꯁꯥꯅ ꯆꯠꯄꯗꯨꯔ? ꯀꯔꯝꯕꯅꯣ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯣ. ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯂꯧꯈꯤꯅꯤ. ꯑꯩ ꯄꯥꯝꯗꯦ. ꯀꯅꯥꯅꯅꯣ ꯂꯥꯟꯅ ꯂꯧꯗꯣꯏꯁꯦ? ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯖꯧ. ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯕꯒꯤꯅꯣ ꯃꯤꯅ ꯂꯥꯟꯅ ꯂꯧꯗꯣꯏꯁꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ. ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯆꯥꯃꯤꯟꯅꯩ ꯈꯪꯂꯕꯗꯤ ꯏꯆꯦꯗꯨꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ. ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯁꯦ ꯈꯨꯜꯒꯤ ꯅꯕꯨꯡꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯄꯥꯊꯧꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ. ꯅꯪꯁꯨ ꯑꯩꯕꯨ ꯏꯆꯜꯅꯤ ꯍꯥꯏꯔꯤꯗꯨꯗꯤ. ꯑꯗꯨꯗꯤ ꯅꯪꯅ ꯂꯣꯠꯅꯤꯡꯕꯗꯨ ꯎꯕꯗ ꯍꯥꯏꯕꯤꯕ. ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯛꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯈꯪꯅꯕ ꯃꯤꯅꯣ? ꯑꯩꯒꯤ ꯈꯣꯡꯐꯝ, ꯑꯩꯒꯤ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯍꯥꯏꯔꯕꯁꯨ ꯇꯥꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯑꯩꯒꯤ ꯀꯔꯤ ꯑꯣꯏꯕꯒꯤ ꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯇꯣꯏꯅꯣ? ꯄꯥꯊꯧ, ꯀꯜꯂꯛꯄ, ꯈꯝꯕꯜꯕ, ꯄꯦꯟꯗꯕ, ꯄꯥꯝꯃꯨꯖꯕ ꯂꯣꯏꯅ ꯏꯇꯤꯟ ꯇꯤꯟꯅꯔꯕꯗ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗ ꯑꯁꯥꯎꯕ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯏꯖꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯑꯗꯨꯗꯤ ꯅꯤꯄꯥꯗꯨꯗꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯑꯗꯨ ꯌꯥꯝ ꯋꯥꯕꯤꯔꯤꯕꯅꯣ? ꯅꯪꯅ ꯀꯔꯝꯕ ꯑꯌꯥꯕ ꯄꯤꯕꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯥꯏꯊꯤꯔꯕ ꯑꯃꯒꯨꯝ ꯅꯪꯅ ꯐꯥꯎꯍꯜꯂꯤꯕ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯗꯤ ꯍꯥꯏꯌꯨ. ꯑꯩꯉꯣꯟꯗ ꯂꯩꯇꯕ, ꯅꯤꯄꯥꯗꯨꯗ ꯂꯩꯕ ꯑꯃ. ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯃꯥꯕꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯒ ꯑꯩꯕꯨꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯒꯨꯝ ꯅꯪꯅ ꯈꯜꯂꯤꯕ? ꯉꯥꯏꯍꯥꯛꯇꯨꯗ ꯑꯅꯤꯗꯣ ꯈꯣꯜ ꯋꯥꯡꯈꯠꯅꯔꯛꯏ. ꯂꯥꯏꯖꯗꯤ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ. ꯀꯞꯅꯤꯡꯕꯗꯣ ꯈꯪꯖꯤꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯨꯝꯅ ꯁꯦꯜ ꯄꯥꯏꯕ, ꯁꯪꯒ ꯂꯩꯕ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ. ꯑꯗꯨꯕꯨ ꯅꯪꯒꯨꯝꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ. ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕ ꯎꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ? ꯃꯤꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯃꯥꯡꯗ ꯂꯦꯟꯅꯕꯗꯨꯗꯤ ꯑꯩꯅ ꯄꯦꯟꯖꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤꯕ? ꯀꯔꯤꯒꯤ ꯂꯨꯍꯣꯡꯅꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯀꯅꯥꯅꯣ? ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯂꯣꯏꯅꯕꯁꯦ ꯅꯪꯒꯤꯅ ꯍꯥꯟꯕ꯭ꯔꯥ, ꯑꯩꯒꯤꯅ ꯍꯥꯟꯕ꯭ꯔꯣ? ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯒ ꯂꯝꯂꯥꯟꯕꯤ ꯀꯅꯥꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯟꯈꯤꯕ ꯉꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨꯗꯤ ꯅꯪꯅ ꯏꯟꯊꯣꯛꯄꯤꯗꯨꯅ ꯊꯝꯂꯒ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯣꯠꯅꯔꯤꯕꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯔ? ꯉꯁꯥꯏꯗꯒꯤ ꯄꯥꯊꯒꯦ ꯇꯧꯅ ꯂꯩꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯄꯥꯊꯔꯛꯇꯨꯅ ꯈꯥꯝꯅꯕ ꯉꯝꯗ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗೋ ꯃꯇꯥꯡꯗꯨꯗ ꯐꯨꯗꯣꯔꯛꯂꯤ. ꯊꯃꯣꯏꯗꯨꯁꯨ ꯀꯥꯏꯃꯟꯈꯤꯕꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯄꯥꯊꯧꯕꯨ ꯐꯨꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯤꯕꯒꯤꯅꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ. ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯦꯜꯂꯤꯕꯁꯦ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯅꯣꯡꯃꯇ ꯆꯣꯛꯊꯈꯤꯗ꯭ꯔꯕ ꯋꯥꯈꯜꯅꯤ. ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯅ ꯃꯔꯣꯜ ꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯍꯪꯂꯨꯆꯣ. ꯅꯪꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯣ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯍꯥꯏꯕꯗꯣ ꯃꯇꯝꯗꯨꯗ ꯈꯪꯂꯛꯀꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯀꯔꯝꯅ ꯂꯦꯜꯂꯤ ꯍꯥꯏꯕ ꯐꯥꯎ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯍꯥꯟꯅ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯒꯤ ꯂꯤꯆꯠꯂꯣ, ꯈꯨꯝꯃꯣ. ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡꯂꯤꯕ? ꯊꯃꯣꯏ ꯄꯥꯟꯗꯕ, ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯤ ꯅꯪꯗꯤ. ꯆꯠꯈ꯭ꯔꯣ. ꯏꯅꯥꯛꯇ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯆꯠꯈ꯭ꯔꯣ. ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯋꯥꯔꯧꯅ ꯀꯞꯂꯤꯕꯗꯣ. ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯇꯥꯜꯂꯕꯁꯨ